Mama litara devi. Hagiwena Colombadia, Imana Batabu Imana of the Mure, Hoi Kajutire, Wawzu, Hanamata, Mutioko with the Nuite, Atopaming, Makobio, Agi Imana Batawa, at the Mutioko. Online Manipuri YouTube channel is being given by Ampum Po Mukana Taram Noxeri and Madame Namaru Power of the Tamsage, Nupi Ani poktriba angang ama hatpa mi ama bel pikhre. Kumja 2017 da Nupi Ani amasung poktriba pung delaiba angang ama hatpani haiba nupa ama Manipur High Court na bel pikhre. Bel application dil tauba just amana human attitude ama adopt tauba mathau tai offense adu karigumba serious oiba offense ama oira phawba da court na human treatment ama mathau tai accused ama yauna pumna makta human treatment piba haibasi ain gi mathau tabani haina acting chief justice MB Muralidharan na order adu da phongdorakhi criminal jurisprudence ki maru oiba masakti bail piba asi general rule ni ama sung mioy ama jail dana trangna prison ama dana trangna correctional home ama da thamba asi application ama ni haiba Morchu court na thamki laibak thibadi asigum batangai phada principal sing asi khardi uba phangkhidabagum tawtuna miyoi kaya kaisum sangda thajin ba masung matam sang na namsin na ohelle masin aikhoi criminal jurisprudence natragana aikhoi gi khunai da afaba amata tawde haina Dataram Singhana versus State of Data Process and Anvarda Supreme Court na pikhiba observation sing palladuna order adu makhataki Soram tomba kauba amana mahaki nupi amasung miro libi masanupi mahaki yumgi ka manungda halam le haina wakalakhiba amada Imphal Police Station kumja 2017 da IPC section 302 441120 gi makhada FIR amma register tawgi investigation manungda accused ni hairiba khungban tabam Hitler phagat ki wakalagliba Soram tombagi machanupi adu hat khiba matam adu da puknung da thani fan gi angang irol ki accused ni haiba sigi mahut sin khiba council na court ta high police na singnari ba sigi maru oiba maram di accused asi matam ama victim aduna lohongdringai gi mamang da nuksina ki amasung makhoi gi mari adu mahaki victim mamana yakhide maram aduna mahakna accused mahaki nuksina ba nupi amasung mahaki mama hana ba khudong sa ba ama yengduna leiki haibasini accused asi singnabagi mingda Imphal Police Station da kauraga amasung Detain tawraba matungda police na 2017 gi June anida fazin khiba maram na mahak case asida lan na implicate tawbani haina su accused ki council na argument pikhi trial court na kumja 2018 gi March 3 da petitioner accused ki mathakta charging frame tawkhi amasung case ase hojiksu prosecution maikai degi sakhi sing examination tawnaba panduna lai haina accused ki council na court makhata na thamki